些朋友，那我这个两个东西。这个Dengan sini Masih kecil lagi rawan ini. Kecil kira ini tolong kira tahu. Kami kan kayak pugi harus ini. Tadi di pugi gimana tuh? Pugi kita dulu. Tangga tak kayak di pugi. Kayak mana? Wah ini pugi lagi. Di pau phồng nó đi cái ai je ta ba mình sẽ thuộc pa du đi pau phồng nó đi mà dây mà vậy cái gì làm sao nó lấy bơ bộ
ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯑꯔꯥꯝꯕꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ADCꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯧꯔꯒ ꯂꯥꯛꯄꯤꯔꯤꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯕꯨꯁꯨ ꯋꯥꯁꯛ ꯂꯧꯕꯤꯒꯦꯅ ꯈꯜꯂꯤꯕꯅꯣ ꯁꯤꯝꯇ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯆꯨꯝꯃꯤ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯟꯕꯤꯗꯨꯅ ꯉꯥꯛꯇꯅꯤ ꯀꯔꯤꯕꯒꯤ ꯏꯔꯩꯕꯥꯛꯁꯤꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁꯣ ꯑꯣꯐ ꯏꯒꯣ ꯂꯩꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯈꯪꯗꯦ ꯑꯔꯥꯝꯕꯥꯏ ꯌꯥꯎꯔꯒꯗꯤ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯩꯒꯨꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯉꯥꯎꯁꯟꯅꯔꯒ ꯂꯩꯔꯝꯕ ꯃꯥꯅ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯕ ꯑꯔꯥꯝꯕꯥꯏ ꯋꯥꯁꯛ ꯂꯧꯁꯜꯂꯀꯥꯟꯗ ꯍꯦꯟꯅ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯦꯛ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯔꯥꯝꯕꯥꯏ ꯌꯥꯎꯔꯀꯥꯟꯗꯗꯤ ꯀꯅꯥꯝꯇ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯑꯔꯥꯝꯕꯥꯏ ꯌꯥꯎꯁꯜꯂꯀꯥꯟꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯐꯠꯇꯕꯁꯤ ꯍꯦꯟꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯔꯥꯝꯕꯥꯏꯁꯤꯅ ꯑꯔꯥꯝꯕꯥꯏ ꯃꯁꯦꯜ ꯑꯣꯏꯔꯒꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯗꯤ ꯑꯩꯈꯣই ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯌꯦꯡꯗꯦ ꯑꯔꯥꯝꯕꯥꯏ ꯑꯣꯏꯔꯁꯨ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯦꯕ ꯑꯩꯈꯣꯏ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯄꯤꯔꯤꯕ ꯗꯟꯗꯤꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯁꯨ ꯄꯤꯌꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯔꯥꯝꯕꯥꯏ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯥꯟ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯔꯥꯝꯕꯥꯏꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯌꯥꯎꯍꯟꯅꯤꯡꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯔꯥꯝꯕꯥꯏ ꯌꯥꯎꯔꯒꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯆꯪꯒꯅꯤ ꯆꯥꯗ ꯑꯁꯤꯅꯥ ꯊꯣꯛꯄ ꯌꯥꯏ ꯑꯁꯣꯛꯄꯟ ꯊꯣꯛꯄ ꯌꯥꯏ ꯀꯤꯗꯅ ꯃꯥꯁꯤꯅ ꯍꯥꯔꯣꯡꯒꯨꯝꯕꯅꯤ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯀꯤꯗꯅ ꯃꯆꯥ ꯐꯖꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯗꯤ ꯑꯔꯥꯝꯕꯥꯏ ꯊꯣꯛꯂꯛꯏꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯑꯩꯈꯣꯏ ꯂꯥꯟ ꯊꯦꯡꯅꯒꯦ ꯊꯣꯛꯂꯛꯄꯁꯨ ꯅꯠꯇꯦ ꯑꯔꯥꯝꯕꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯖꯕ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯏꯔꯩꯕꯥꯛ ꯐꯨꯔꯨꯞ ꯏꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯨꯝꯕ ꯁꯪꯁꯊꯥꯟ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯁꯨ ꯐꯦꯁꯕꯨꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯝꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯆꯣꯛꯈꯥꯏ ꯆꯣꯛꯈꯥꯏ ꯇꯥꯔꯕ ꯃꯩꯇꯩꯁꯤꯡꯁꯨ ꯄꯨꯟꯁꯤꯟꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯟꯁꯤꯒꯦ legaiki aduga pinitino gi lagi ni tadi wa sai ni bahai Dah galam eh? Oh, boleh. Đừng có, làm đi. Bro. Em lo cái thằng thôi. Đi nhà hậu bắt đầu đưa ra bạ. Ha, đi em nếu đi nhà hậu để đưa ra. Hậu đầu đưa. Nó chắc phải liệu tôi đi nhà hậu để đưa. Rồi lúm lên luôn. Quả tao là không ai dám xíu nữa.